MEEYAMGI Kanaba scheme kaya Leingak na Puthoklabasu Madugi Kanaba MEEYAMDA Phanghandrabadi scheme Shing Adugi Kanaba Leiroi HAINA Manipur Legislative Assembly Speaker OIRIBA YAISKUL SC MLA THOKCHOM SATYABRATA na PHONGDOKHRE Brahmapur Bagyapati Leingak Dalaiba Mahaki MEEYAMDA Pangthokiba Uzwala scheme gi makada nupi singda lemna LPG gas cylinder amadi stove yanthokpagi achamba thauram amada Speaker THOKCHOM SATYABRATA na wafam ase phongdokladuna hai Leingak na matam gi paikhalakpa tongan ba scheme gi khudong chabasing MEEYAMDA Phanghandrabadi pandamda YAISKUL AC gi nupi singda Uzwala scheme gi lemna gas cylinder amadi stove sing ase yanthokpani Leingak na MEEYAM yaifanaba matam ge tongan ba scheme kaya ama puduna lakli adubu scheme sing ase MEEYAMDA yauhanba ngamdrabadi pumnamak arembani maram aduna Leingak na paikhalakliba thabak thauram sing asige matangda MEEYAMDA awareness lehenba mathau tai haina mahakna phongdokhi mamangda shu khoi kuidringaida pradhan mantri gi mari leinaba laying gi mateng pangwa card gi yen thoboi thauram ama pangthokre madu su yam mapung phana mayam kan honnadana pangthokana jaga si leiba MEEYAMDA sarkari makhan makha ke apre scheme sing benefiting yona hona da chobu thodang ki masung madu MEEYAMDA su yamna kanaba phangi haiba paw khoi phangjei ado ngasi su adu makha tarakpa makhan ama oina ngasi na mo mamangda toramba ujala mathang gya sin thokhi budu ada phanghauda ba chitho MEEYAMDA karai da kari lehuri ge thira kanda Raja Singda amu yohonba aduna akoina pamjaba haijening masi sarkari makhan makha kya gi scheme ji tatna lai ano nobo mawongda no makhan gi ado haiba punomasi public ki oiba MEEYAM gi oiba yaifana na sarkar lokal khongtang jing manungda afaba khongtang jing ne lawjei